ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯥꯟꯊꯍꯣꯏꯗ ꯎꯗꯥꯔꯕꯣꯟꯗ ꯊꯣꯏꯕꯤ ꯑꯩꯈꯣꯏꯅꯤꯁꯦ ꯀꯣꯏꯔꯨꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩꯁꯨ ꯆꯠꯇ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯉꯁꯤꯁꯦ ꯆꯠꯍꯧꯗ꯭ꯔꯗꯤ ꯃꯇꯝꯁꯦ ꯑꯇꯩ ꯂꯩꯇ꯭ꯔꯕꯀꯣ ꯑꯗꯨꯗꯨꯅ ꯆꯦꯆꯦꯗꯤ ꯃꯃꯥꯒ ꯂꯩꯃꯤꯟꯅꯍꯧꯔꯅꯤ ꯃꯃꯥꯗꯣ ꯃꯊꯟ ꯊꯝꯃꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯤꯀꯣ ꯃꯣꯏꯗꯤ ꯑꯃꯨꯛꯁꯦ ꯁꯨꯝ ꯂꯩꯕꯅꯦꯀꯣꯅ ꯁꯨꯝ ꯃꯃꯥꯒ ꯈꯔ ꯐꯔꯛꯑꯒ ꯄꯨꯟꯅ ꯁꯨꯝ ꯆꯠꯄ ꯌꯥꯗꯣꯏꯅꯤꯅ ꯑꯩꯗꯤ ꯂꯥꯛꯏꯉꯩꯁꯤꯒ ꯆꯠꯍꯧꯔꯒꯦ ꯍꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯃꯥꯟꯊꯧꯅꯁꯨ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕ ꯀꯨꯏꯔꯦꯅ ꯎꯗꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯛꯑꯅꯤ ꯊꯣꯛꯑꯒ ꯕꯖꯥꯔꯗꯒꯤ ꯒꯥꯔꯤ ꯇꯣꯡꯉꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯃꯊꯧꯗ ꯍꯥꯞꯄꯤꯅꯕꯒꯤ ꯑꯩꯅ ꯑꯥꯗꯒꯤ ꯐꯤꯗꯨꯞ ꯑꯃ ꯍꯥꯞꯄꯤꯔꯛꯄꯅꯤ ꯑꯗꯨꯒ ꯑꯁꯤꯅ ꯍꯥꯞꯄꯤꯅꯕ ꯀꯥꯂꯦꯟꯗ ꯁꯦꯠꯅꯕ ꯑꯩꯈꯣꯏꯅ ꯐꯤꯐꯇꯤꯒꯤꯅꯦꯕꯀꯣ ꯑꯩꯒꯤ ꯂꯦꯡꯒꯥ ꯑꯗꯨꯃꯥꯏꯅꯅꯦꯕ ꯑꯗꯨꯒ ꯑꯁꯤꯗ ꯑꯋꯥꯊꯕꯤ ꯑꯃꯨꯟꯕ ꯐꯖꯕ ꯑꯃ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯐꯥꯛꯇꯣꯛꯑꯔꯣꯏꯒꯦ ꯐꯖꯅ ꯍꯥꯞꯆꯟꯈ꯭ꯔꯕꯅꯤ나 ꯑꯗꯨꯒ ꯑꯁꯪꯕ ꯑꯍꯨꯝꯈꯛꯀ ꯁꯨꯝ ꯉꯥꯜꯂꯁꯨ ꯃꯤꯃꯤ ꯁꯤꯡꯖꯨ ꯆꯥꯔꯁꯨ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯐꯗꯤꯒꯣꯝ ꯈꯔ ꯐꯣꯏꯗꯠꯄꯤꯔꯦ ꯑꯗꯨꯒ ꯗꯨꯀꯥꯟꯗꯩ ꯑꯆꯥꯄꯣꯠ ꯈꯔ ꯑꯃꯨꯛ ꯂꯧꯔꯅꯤ ꯀꯣꯛꯁꯦ ꯂꯨꯊꯣꯛꯄꯅꯤ ꯑꯗꯨꯅ ꯒꯥꯔꯤꯗ ꯀꯪꯉꯀꯥꯟꯗ ꯀ꯭ꯂꯤꯞ ꯐꯥꯁꯟꯒꯦ ꯇꯧꯕꯅꯦꯕꯀꯣ ꯗꯨꯀꯥꯟꯗꯩ ꯑꯆꯥꯄꯣꯠ ꯂꯩꯔꯨꯈꯤꯒꯦ ꯊꯣꯏꯕꯤ ꯐꯨꯂꯔꯇꯣꯜꯗꯒꯤ ꯑꯣꯏꯅ ꯑꯦꯄꯜ ꯈꯔ ꯌꯦꯡꯉꯒ ꯑꯗꯩꯗꯤ ꯐꯨꯂꯔꯇꯣꯜꯗ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯇꯣꯡꯉꯅꯤ ꯒꯥꯔꯤ ꯑꯃ ꯍꯩꯊꯈ꯭ꯔꯦꯕ ꯁꯦꯟꯇꯔꯒꯤ ꯑꯗꯨꯅ ꯕꯖꯥꯔꯗ ꯑꯣꯏꯅ ꯍꯩꯊꯈ꯭ꯔꯦ ꯃꯌꯥꯝꯁꯦ ꯐꯨꯂꯔꯇꯣꯜꯒꯤ ꯀꯥꯔꯣꯡꯅ ꯌꯣꯜꯂꯝꯃꯦ ꯑꯦꯄꯜꯁꯤꯁꯨ ꯐꯕ ꯌꯧꯗꯦ ꯊꯣꯏꯕꯤꯌꯥꯅ ꯇꯣꯡꯍꯜꯂꯦ ꯑꯁ ꯊꯣꯏꯕꯤꯌꯥ ꯇꯣꯡꯍꯜꯂꯦ ꯅꯪ ꯍꯦꯟꯗꯤꯃꯦꯟ ꯑꯣꯏꯔꯒꯦ ꯍꯥꯏꯔ ꯉꯁꯤ ꯃꯥꯁꯦ ꯁꯤꯠ ꯈꯥꯛꯍꯜꯂꯝꯃꯒ ꯂꯩꯒ ꯂꯣꯡꯒꯠꯂꯛꯑꯦ ꯁꯤꯠ ꯈꯥꯛꯍꯜꯂꯝꯃꯒ ꯑꯩꯅ ꯑꯦꯄꯜ ꯂꯩꯕ ꯆꯠꯂꯨꯕꯅꯦꯕ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯄꯦꯁꯦꯟꯖꯔ ꯌꯥꯝ ꯋꯥꯠꯂꯤ ꯌꯦꯅꯤ ꯈꯔ ꯑꯩꯈꯣꯏ ꯃꯔꯤꯇꯅꯤ ꯐꯝꯃꯝꯃꯤꯁꯦ ꯃꯌꯥꯝ ꯑꯩꯁꯦ ꯅꯉꯛꯇ ꯖꯔꯅꯦꯜ ꯄꯨꯂꯤꯁꯁꯦ ꯕꯦꯒꯇ ꯁꯨꯝ ꯍꯥꯞꯆꯤꯜꯂꯒ ꯒꯥꯔꯤꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯇꯩꯔꯨꯔꯒꯦ ꯍꯥꯏꯅ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯒꯥꯔꯤ ꯃꯅꯨꯡꯁꯤꯒ ꯅꯦꯜ ꯄꯨꯂꯤꯁꯁꯦ ꯀꯟꯅ ꯇꯩꯍꯧꯒꯦ ꯇꯧꯔꯤꯅꯤ ꯒꯥꯔꯤ ꯊꯥꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯐ꯭ꯂꯔꯇꯣꯜꯗꯩ ꯑꯗꯨꯝ ꯇꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯐ꯭ꯂꯔꯇꯣꯜꯗꯒꯤ ꯒꯥꯔꯤꯁꯦ ꯊꯥꯔꯦ ꯃꯌꯥꯝ ꯅꯦꯜ ꯄꯨꯂꯤꯁ ꯁꯪꯕꯁꯦ ꯂꯣꯏꯖꯔꯦ ꯀꯂꯔꯁꯦ ꯌꯥꯝ ꯄꯥꯝꯖꯅ ꯂꯩꯖꯔꯛꯄꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯣꯂꯥꯄꯨꯔ ꯄꯣꯏꯟ ꯌꯧꯖꯔꯦ ꯑꯁꯤꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯈꯥꯝꯃꯒ ꯄꯦꯁꯦꯟꯖꯔ ꯃꯌꯥꯝ ꯑꯃ ꯍꯥꯡꯉꯦꯕꯀꯣ ꯑꯁꯤꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯇꯣꯡꯉꯅꯤ ꯃꯌꯥꯝ ꯄꯣꯂꯥꯄꯨꯔꯗꯩ ꯑꯃꯨꯛ ꯄꯦꯁꯦꯟꯖꯔ ꯃꯌꯥꯝ ꯑꯃ ꯂꯧꯈꯠꯆꯔꯒ ꯑꯗꯩꯗꯤ ꯑꯃꯨꯛ ꯊꯥꯔꯛꯑꯦ ꯒꯥꯔꯤꯁꯦ ꯌꯥꯝ ꯈꯥꯝꯃꯦ ꯌꯧꯕ ꯅꯥꯏꯔꯣꯏꯗꯣꯔꯤ ꯄꯤꯛ ꯊꯟꯅ ꯃꯤꯗꯣ ꯐꯨꯜ ꯑꯣꯏꯔꯒ ꯊꯥꯕ ꯅꯠꯇꯕꯅꯤꯅ ꯑꯃꯨꯛ ꯈꯥꯝꯗꯣꯛ ꯈꯥꯝꯖꯤꯟ ꯌꯥꯝ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯒꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯣꯇꯣꯔꯥ ꯌꯧꯔꯦ ꯑꯁꯤꯗꯒꯤ ꯍꯥꯏꯋꯦꯁꯤꯗꯩ ꯎꯗꯥꯔꯕꯣꯟ ꯆꯠꯇꯣꯏꯅꯦꯕ ꯌꯣꯟꯕ꯭ꯔꯣ ꯀꯧꯇꯥꯗ ꯌꯣꯟꯕꯗꯨꯕꯨꯗꯤ ꯌꯣꯜꯂꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯉꯥꯏꯅꯗꯅꯀꯣ ꯑꯊꯨꯝꯕ ꯂꯧꯔꯛꯄꯁꯦ ꯀꯩꯅꯣꯝ ꯐꯔꯛ ꯇꯥꯔꯕ ꯑꯦꯄꯜꯗ ꯂꯧꯔꯒ ꯑꯆꯥꯄꯣꯠ ꯈꯔ ꯂꯧꯔ ꯑꯣꯏꯅ ꯂꯥꯛꯆꯔꯕ ꯑꯗꯣ ꯑꯁꯤꯒ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯤꯅꯤ ꯊꯣꯏꯕꯤ ꯑꯩꯈꯣꯏꯅꯤ ꯃꯁꯤꯗꯒꯤ ꯎꯗꯥꯔꯕꯣꯟꯒꯤ ꯑꯣꯇꯣ ꯇꯣꯡꯉꯅꯤ ꯑꯩꯈꯣꯏ ꯑꯣꯇꯣ ꯇꯣꯡꯉꯦ ꯖꯣꯔꯅꯤꯒꯁꯦ ꯑꯁꯨꯃꯥꯏꯅ ꯀꯣꯟꯁꯜꯂꯒ ꯑꯣꯏꯅ ꯏꯜꯂꯕꯅꯤ ꯋꯥꯏ ꯁꯪꯅ ꯒꯥꯔꯤ ꯆꯠꯄꯅꯤꯅꯀꯣ ꯏꯁꯇꯥꯏꯜꯒ ꯇꯧꯕ ꯌꯥꯕ ꯑꯉꯥꯡꯁꯦ ꯉꯥꯡꯈꯠꯂꯛꯀꯦ ꯑꯁ꯭ꯋꯥꯏ ꯍꯥꯏꯋꯦꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯆꯠꯄ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯤꯒꯤ ꯍꯥꯏꯋꯦꯁꯦ
ꯍꯜꯂꯛꯄꯗ ꯆꯥꯁꯦꯕ ꯅꯥꯅ ꯗꯨꯀꯥꯟ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯎꯗꯥꯔꯕꯣꯟꯁꯦ ꯆꯍꯤ 1 ꯃꯈꯥꯏꯃꯨꯛꯄꯨ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯊꯣꯏꯕꯤ ꯑꯊꯨꯝꯕ ꯆꯠꯂꯦ ꯂꯥꯛꯄꯁꯦ ꯗꯨꯀꯥꯟꯒꯁꯦ ꯐꯖ ꯁꯥꯟꯅꯔꯝꯃꯕꯅꯦ ꯂꯝꯕꯤꯁꯦ ꯀꯣꯛ ꯉꯥꯎꯔꯦ ꯊꯣꯏꯕꯤ ꯁꯤꯗ ꯑꯍꯥꯎꯕ ꯑꯃ ꯂꯩꯔꯦ ꯊꯣꯏꯕꯤ ꯁꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯁꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯑꯊꯨꯝꯕꯅꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯁꯪꯒꯣꯝ ꯃꯐꯝꯗꯩ ꯃꯥꯟꯕꯗꯣ ꯑꯃꯗ ꯀꯌꯥꯅꯣ ꯂꯧꯔꯣ ꯃꯌꯥꯝ ꯑꯊꯨꯝꯕꯁꯤꯅ ꯊꯣꯏꯕꯤꯅ ꯄꯨꯕꯤꯔꯒꯦ ꯑꯩꯅ ꯑꯇꯩ ꯂꯣꯏ ꯂꯧꯔꯕ ꯂꯧꯒꯦ ꯉꯥꯏꯔꯤ ꯊꯕꯛ ꯆꯤꯜꯂꯤ ꯃꯥꯜꯂꯦ ꯃꯥꯟꯗꯧꯗꯁꯨ ꯊꯣꯔꯛꯑꯣ ꯍꯥꯏꯅ ꯐꯣꯟ ꯇꯧꯈ꯭ꯔꯦ ꯌꯧꯔꯕ ꯍꯥꯏꯅꯁꯨ ꯇꯧꯔꯛꯑꯝꯃꯦꯕꯀꯣ ꯌꯥꯝ ꯌꯧꯔꯦ ꯃꯥꯟꯗꯧꯅ ꯉꯥꯏꯕꯤꯔꯝꯃꯦ ꯆꯪꯉꯤ ꯁꯤꯗ ꯄꯤꯁ ꯂꯣꯏ ꯊꯥꯔꯝꯃꯦ ꯅꯨꯡꯉꯥꯏꯔꯦ ꯍꯩꯅꯧ ꯃꯄꯥꯟ ꯁꯥꯏꯗꯣ ꯗꯋꯥꯏꯗ ꯆꯪꯉꯛꯑꯦ ꯐꯤ ꯍꯣꯡꯗꯣꯛꯈꯤꯒꯦ ꯐꯤ ꯍꯣꯡꯗꯣꯛꯑꯦ ꯐꯅꯦꯛ ꯑꯣꯏꯅ ꯍꯣꯡꯉꯦ ꯃꯥꯟꯊꯧꯒ ꯇꯤꯞꯇꯤꯒ ꯆꯥꯛꯀꯅ ꯍꯣꯠꯅꯔꯤ ꯊꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯐꯤ ꯍꯣꯡꯗꯣꯛꯑꯝꯕꯅꯦꯕꯀꯣ ꯑꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯟꯗꯧ ꯋꯥꯏꯁꯦ ꯌꯨꯇ꯭ꯌꯨꯕꯇ ꯕꯤꯅꯤ ꯑꯦꯝ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯣꯏꯔꯛꯑꯝꯕꯗꯣ ꯑꯗꯣ ꯆꯦꯝꯆꯥꯒꯤ ꯄꯣꯁꯇꯔ ꯐꯖꯕ ꯑꯃ ꯊꯦꯛꯀꯥꯏꯔ ꯂꯩꯔꯝꯃꯤ ꯍꯦꯔꯣꯏꯟ ꯃꯥꯟꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯄꯨꯔꯥ ꯍꯦꯔꯣꯏꯟ ꯄꯣꯁꯅꯤ ꯃꯌꯥꯝ ꯊꯣꯏꯕꯤꯒ ꯑꯩꯒ एंटरटेनमेंट येंगी नुंगाइबने यामना ठीक से बोल नहीं पा रहे ये इंसान ठीक से सुन नहीं पा रहा मोले गाइस इस हम लोग इधर उन्हें पंप हो नो ये हा माय भी ब्लॉक lại ꯃꯌꯥꯝ ꯄꯟꯊꯧꯗꯤ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯌꯦꯕꯀꯣ ꯄꯟꯊꯧꯁꯨ ꯂꯩꯔꯝꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯒꯗꯕꯅꯤ ꯎꯅꯤꯡꯕꯅꯤ ꯌꯥꯝꯅ ꯅꯍꯥꯟꯕꯨꯗꯤ ꯎꯈꯤꯕ ꯆꯦꯝꯆꯥ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯄꯟꯊꯧꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯁꯤꯁꯨ ꯂꯩꯔꯝꯃꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯤꯗꯣ ꯂꯣꯏ ꯁꯨꯔꯕꯅꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯅꯀꯣ ꯁꯤꯁꯦ ꯑꯩꯅ ꯃꯥꯟꯗꯧꯒꯤ ꯄꯨꯕꯤꯔꯛꯄꯅꯦꯕꯀꯣ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯌꯥꯝ ꯂꯦꯝꯕꯅꯦ ꯑꯁꯤ ꯒ꯭ꯔꯦ ꯀꯂꯔꯁꯦ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯆꯥꯛ ꯊꯥꯗꯣꯛꯄ ꯍꯧꯔꯦ ꯃꯔꯤꯇꯅꯤ ꯀꯩꯅꯣꯅ ꯉꯥ ꯑꯃ ꯊꯣꯡꯉꯝꯃꯦ ꯍꯋꯥꯏ ꯑꯃ ꯇꯧꯔꯝꯃꯦ ꯕꯣꯔꯥ ꯑꯃ ꯇꯧꯔꯝꯃꯦ ꯇꯤꯞꯇꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨ ꯀꯟꯅ ꯇꯧꯔꯤ ꯆꯥꯛ ꯂꯥꯝꯃꯕ ꯅꯠꯇ꯭ꯔꯒ ꯏꯀꯥꯏꯔꯦꯕ ꯑꯩꯗꯤ ꯈꯔ ꯂꯥꯝꯃꯛꯑꯦ ꯌꯨꯝꯗ ꯌꯥꯝ ꯐꯖ ꯆꯥꯔꯛꯇꯦꯕꯀꯣ ꯁꯠ ꯂꯥꯛꯄꯅꯤꯅ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯃꯥꯟꯗꯧꯒ ꯇꯤꯞꯇꯤꯒꯁꯨ ꯎꯠꯂꯛꯀꯦ ꯁꯤꯒ ꯑꯃꯨꯛ ꯄꯥꯄꯔꯒ ꯃꯤꯃꯤ ꯁꯤꯡꯖꯨ ꯑꯃ ꯇꯧꯔ ꯂꯩꯔꯝꯃꯦ ꯌꯥꯝ ꯃꯊꯦꯜ ꯇꯧꯊꯅ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯥꯟꯗꯧ ꯃꯆꯥꯅꯨꯄꯤ ꯇ꯭ꯔꯤꯞꯇꯤꯅꯤ ꯁꯤꯅ ꯊꯣꯏꯕꯤ ꯂꯩꯔꯦ ꯑꯗꯣ ꯃꯥꯟꯗꯧꯁꯨ ꯀꯩꯅꯣ ꯂꯧ ꯆꯠꯈꯤꯕꯅꯤ ꯆꯥꯛ ꯆꯥꯔꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯔꯨ 2-3 ꯆꯥꯟꯅꯗꯣꯔꯤ ꯑꯩꯈꯣꯏ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯍꯥꯏꯗꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯑꯃꯤꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯗꯨꯗꯩꯗꯤ ꯀꯆꯥꯀꯥꯇꯤꯁꯦ ꯑꯩꯈꯣꯏ ꯃꯥꯟꯗꯧ ꯍꯣꯏꯗꯒꯤ ꯁꯨꯝ ꯈꯣꯡꯅ ꯆꯠꯂꯒ ꯌꯧꯔꯅꯤ ꯃꯌꯥꯝ ꯀꯆꯥꯀꯥꯇꯤ ꯆꯠꯂꯤ ꯂꯝꯕꯤꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯎꯠꯆꯔꯛꯀꯦ ꯌꯥꯝ ꯐꯖꯕꯅꯤ ꯑꯁꯤ ꯅꯠꯇ꯭ꯔꯣ ꯁꯤ ꯄꯨꯁꯀꯥ ꯅꯨꯄꯥꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯍꯥꯟꯅ ꯎꯗꯥꯔꯕꯟꯗ ꯂꯩꯔꯤꯉꯩꯗ ꯇꯤꯞꯇꯤ ꯑꯩꯈꯣꯏꯅꯤꯅ ꯁꯤ ꯅꯨꯄꯥꯁꯦ ꯄꯨꯁꯀꯥ ꯌꯥꯝ ꯆꯥꯏꯌꯦꯕ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯆꯥꯅꯤ ꯍꯥꯎꯕꯅꯤ ꯌꯥꯝꯅ ꯌꯥꯝ ꯇ꯭ꯔꯦꯟꯁꯤꯅ ꯒꯨꯋꯥꯍꯥꯇꯤ ꯇ꯭ꯔꯦꯟ ꯑꯩ ꯒꯨꯋꯥꯍꯥꯇꯤ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯇꯧꯋꯦ ꯕꯤꯁꯥꯜꯁꯨ ꯂꯩꯅꯦ ꯆꯠꯂꯨꯁꯤꯔꯣ ꯍꯣꯏ ꯕꯤꯁꯥꯜꯁꯨ ꯁ꯭ꯋꯥꯏ ꯂꯩ ꯍꯥꯏꯗꯥꯏ ꯑꯩꯅ ꯂꯛꯁꯃꯤꯗ ꯍꯥꯏꯕ ꯀꯩꯅꯣ ꯆꯪꯉꯛꯄ꯭ꯔꯣ ꯕꯤꯁꯥ ꯆꯪꯉꯛꯄ꯭ꯔꯣ ꯀꯩꯅꯣ ꯆꯪꯉꯛꯄ ꯏꯁꯇꯦꯠ ꯆꯪꯉꯛꯑꯦ ꯏꯁꯅꯗꯤ ꯐꯖꯅ ꯀꯣꯏꯊꯥ ꯂꯥꯛꯑꯦꯗꯅ ꯍꯥꯏꯕ ꯃꯌꯥꯝ ꯀꯆꯥꯀꯥꯇꯤ ꯌꯧꯔꯦ ꯌꯧꯗ꯭ꯔꯣꯕꯅꯤ ꯑꯁꯤꯒ ꯂꯩꯁꯤꯒ ꯌꯧꯔꯕꯅꯤ
ว่ามันจะมีไม่ใช่ มานี่พี่ก็น้ำเลยเจ๊อะ ไอ้ที่ทำมันร้อนรางเลยวันนี้เล่าเลยวันนี้พี่จะทำขั้นตอนแบบนี้ ก่อนทำยังไงล่ะแต่ว่าเราบอกมาซาคุซ่าติดที่โรยเลย Ay, es kasi, ay, det så kalligt det. Mamma, jag är inte där. Tangin ni uri niya. Nai kram loy ka photo reels loy na sumay nung sasara photo ka pa. Sumay photo nung sasara photo ka pa sumay ba ni. Ya. Ya uri. Yam su ko ya balak na ri. Đây, phải giấy như lấy xem nè. Đã đủ mấy từ đó? Nó coi trên hai thằng đủ rồi chứ lỡ. Chắc là cô về làm đâu. Thằng ngờ bố nè. Có biết lo? Besok koyam loy pre. Besok koyam ni. Kang am tay ay. Masih aja na. Tip-tip mo tin piro. Son na bạc sẽ có gì đó. Mapanda pa sa roidro nung sada pa sa ni. Chị xoay. Xoay se pa sa tu ni mandir ko ura ko ko. Mahadip siya. Isa na ako pulle. Kuya matungda. Sabi la mangaw ni ko. Sẽ view xe. Có, xoay xoay. Hồi. Nhà mà khôi shooting tàu nữa rồi đấy. Sakati được shooting dẫn tàu thờ rồi đấy. Xa số rồi đấy. Ôi mà mày cái đông rồi đấy. Shooting tàu rồi đó, khả năng sử dụng lắm rồi đấy. Sẽ chơi không? Nungsa se yam samal lo su photo je phajade yam arum nang su phajade nungsa yam samal lo su nungsa pujan dana koi asalli kwa si de kai no phai phai che li sha matam se thek jala e na udarbon gi bisali kachakanti dagi khara haidaraga laire koi sida changaga pochai yeng do se tau bane ba ko không xong rồi số tay ngày xưa trong một ngày ngày nơi này rồi ra lại mà đấy phải không sẽ process bật lên phải dạy tiếp tin rồi Che cốt cái gì sao? Tôi đây cha rồi đó tôi đã xa ra cái gì cốt rồi đó bà xa rồi đó bà gì đó cốt đã cốt đi cho bớt sai sẽ tên này ăn rồi như vậy đó
type เลยเด้ဖစဖကလည်းစနေများပဲ S box sorry ကိုလည်းကလေးကြီး ဟောကဒီလိုနန်းနိုင်နေစေဟိုဟိုင်းမစနေဟင်္ဂဘလို့သူတည်းအမ်တို့ကူတာနပိုင်တယ်399ငါတနေစင်နော်လေဦးရဒီပပနပါမီတာဒီပနူငိုင်းငိုတစ်တီပင်းစကဆက်ပါပင်းစလာဘက새 프린세지 게 없네 셋나 버니 저희 프린세스 set나 입어지 야 그 우베다디 그 너무 많아 셋 그래 봐자 보죠 거의 남들 전 가다 봐 피입다 요르 왜 밤에 로 보러 잠깐 잠깐 그냥 힐스 났더니 그냥 뭐지 암디 손들어 입어 손들어 쟤는 플레이트 났더니 199 พูดดีตัวไผ่ติดดีพวงอีกว่าไปพี่เพลสเจ๊คนนี้199แต่ขายปีดีอะไรเวลาปุรีแต่เขาทำพุ่งเนี่ยจริงๆไม่ทำพุ่งเลยที่เราคิดพูดภาษาไทยตัวก็มาสับปะรดคันเจอกี่แก่แต่ถ้าวันนี้คันมาตัวไอ้ที่ก็เลยอยู่สิกันแต่รู้ตรงไหนบ้างพูดไผ่ถอยพี่ยามแต่พูดไผ่ยามนะ100 rupees แต่นี่근데 또 오나 버리네. 세차가 받아 잘라. 아세만 줘도 좀 그지. 세파리 있는. 뭐는 거 한. 브라운은 줘야 있네. 뭐 더마 주고 юм도 요 써버리고. 아 최대 워커긴 브라운 주고 마 주고 각한 거니. 세파리 있는 거 같아. 그거야. 정말 그래 비면. 그래 잡다고 줘야 돼. 야이다. юм들이네. 자우도 브라운이 자는이 더 돼야 돼. 스파스타 많이 타면 너래. 타고. 타고. 꼴찌 지내야잖아. 400이지. 야, 니 없어 로잉이. 거기 잘하거든 봐. 400이 짜로. 이런 건 이용되나? 나와라. 또 빠이로 뻗이 안 되미네. 또 도래다. 티셔츠 미행이게 쓰가 바자바 블레오비. टी-शर्ट से इन पागे लौबीरे फीस याम फैयेबको अखोय टी-शर्ट फीदो ओइदे अदुगा कालेतसु याम नुंगारनी लाइट ग्रीन नेबा मणिपुरी से ओमयाम मणिपुरी से उधारबन मणिपुरी से याम हावबनी सालदा चल्लु ले अखोय चुकले ए कुमबे मखासु तारे मनदोगा टिपटीगा थिंदोके ए मनदोगा ममांगे लास्ट के हाथเป็นมันเท่านี้ไฮเนอร์นี่อามุกไก่ที่ไม่บุญนะตัวยังไปจะไปว่าดินามาเข้าตัวตรงก็ไปน้องบุจลานี่บัสเจนบุจลานี่ลักเก็บบอลเกตโดยที่ลักเก็บบอลบัสตรงนี้เมียวิดีโอเสียสู้ใช้ดอสมุนสินเจอร์เกเมียมนะวิดีโอเส้นลิเบอร์ลอยก็ไลค์คอมเมนต์ subscribe